ngase gu video yang biba me ampam ku taramna okchaba galo ni kai khunajari ngasi me amna ubiriba ibok ase chamchamba ibok nate ibok ase gi chahi shu chama hele haina taki chama shu kuire henba ado ibok se akhoi bangladesh ta meitei khundara khoki aroiba mamini haiba tare ibok asina puare gi shakhi oina leidi bani haibadi Dhaka da khundaramba Maharaj Devendra gi matamda meitei Dhaka da lakai me ama meitei khundara me haiba tabai pau phangi asumna Tesgaon Manipur para haina meitei gi lekai mada ibok se horakhi bani pokhi bani ibok se chawrak pani iboki mapa pabung do bokul master haina khangni Tesgaon college ta master torami hai adu ibok sina sileta lohongna lakpa khaidem sagai da thodamgi khaidem sagai da lohongna lakpa de ibok se sileta sum leibani adu ibok ta wari me ama leiri iboki aduna